June akhoi May ahum da thoki pathodok aduda piki ba shapu makoi da leiriba psychological impact aduga relief camp da leirak club matung chahi ani helak pa sida thengnari ba wakhal gi khudong cha da ba kodigi tonga ma mai tambagi khudong cha da ba kya asina angang sing asida makoi wakhal da swantha ba pungning leita bam khang da ba wakhal gi laina lang na bi achobu maram amasu oiribani oja aduga angang sing di lairana ahan fawba tobam khang da badagi thori yalaga shijaki bagi paw kya amasu leiramni haiba tare masida relief camp da leiriba angang sing asigi marai bakse kadom dano makoi gi damakta lengang na lokhatpam thokpa chapsab action sing lokhatpagi mami oja kamaina yengbi tasena ngachigi angang sing youth sing tunggi yumbi sing ni koi angang matam sida feeling matamda aikoigi leibak singje semningbo mongda semba yabagumna angang singsu afaba mayonda semnanaba haibise mama ampa singi oiba achouba responsible oi tawudabu mama ampa singna responsible oi haidagasu mama ampa duna ngati miyamgi relief camp da leire relief camp haijida leire gamena pirakko sana naba thangna naba kharadu saraga leibani makoi lari kamai tawna tamangani natraga makhoida tawgadaba thapok thorom singdo mama pa oibisingna masa sing aduda makhoigi makhada instruction da pithabada madugi financial adagi magi morally makhoida ngasigi problem sina maram oiraga akhoi angang sing aduda tawgadaba matamda tahudaba haibase akhoi lakadaba akhoi generation amada akhoi tasena relief camp da leiba angang sing ase basi khitang akhoi generation adubu aidi khitang da su hanadagi mongdagi hanthaba ki phibamda dum oigadaba akhoi ui aduna akhoi masi oidana honaba matamda sarkar gi asoba daita responsible logam thoi masi mampa na logadaba nati kari gi no haibada mampa gi daita responsible leiraga su ma magi tawgadaba thabak sing ado mapa duna magi business amakak tawraga susampuda leijarambani magi senthok lambi yamna leibiraga tawgarambudo mana paitha do thoktarbanina ngasidi tawbum do khangdana mana tawriba business tudi ada susampuda tawjarambani ngasidi imphal da la kanda relief camp da leiraga magi thabuk do mana tawsu phangdre adugi matakta hana thomba paisa du thoktre adu oibata gadi ngang sing semba matamda gamena achoba package ama thambam thui karigino haiba matamda angang sing like su tamba matamda makoibu school fawbada makoigi free da admission free da van adugi mathakta hairiba aikoigi mukhum haidi relief camp sing da madugi